su group singa mifam pangthok tuna lengak semba yawba yawdaba lepkadawri kumja lising ani kulhumdoi me ahumdagi horakhiba manipur gi irang asina maram oiraga state asida thamlakhiba president rules ki matam mathang thada chahi ama mapung fabaga loinana anoba lengak ama semnaraba honoriba chairak asida Kuki Jo Council KJC gi maikai furup singi MLA singna anoba lengak asida saruk yagadra natraga yaroidra haibagi matangda fidep ama longnaba wafam thamlakli Kuki Jo furup ki MLA amagi matung inna Manipur da leiriba MLA humfu gi oiba mifam ama mathangi chayolda anoba lengak siamba gamari leinana pangthoklaba yai haina agency gi report amana hairi MLA aduna phongdorpagi matung inna Manipur da anoba lenga ama semgadoriba asida Kuki Jogi MLA Tara Saruk Yagadra Natraga Yaroidra Haiba Wahang Asiki Matangda Hauzikcho Kupna Khana Lainaki Matangi Chayolda Kuki Lalhoubasingi Suda Ladiba Group Singi Mihut Singh Amadi Kuki Jogi MLA Singa Loina Namifam Ama Pamlaba Matungda Hiram Asigi Matangda Mayek Siengna Ama Laklagani Haidi Nakal Amaromda Popular Government Siembagi Mayokta Laigani Kuki Jo Singi Tokhaibe Administration Pituna Political Settlement Laktriba Fauba Popular Government Siembagi Mayokta Laigani Haina Kuki Jo Council KJC ki Oiba Governing Council ki Waripu Committee on Tribal Unity Kotuna Sogolakli Kotu Sadar Hills Kangpokpi ki Information and Publicity na Thadorokpa Cherol Amada State asida masing yamna khundariba maitai na Masing yamjitaba Kuki Jo singi mathakta otpin naibi haina maral sibaga loina na masina maram oiraga separate administration gi demand asi lakpani state asida mapung phaba peace hanjilakani haiduna Kuki Jo singna taliba political demand sing pidringaida central government na Kuki Jo ge MLA tarada khudaki oiba akanba condition ama thambigano haina taksilagli